Bimol Fondo from the Koi Narol Hodana Kotore, Micham Halaga, Manipur, Tugagani Hibasi, Pang the Ba, Apang Wakalni, Hiva Homale, Adu Amaronda, Hoigi, Sugnu Kendra Game in a high season of Wayland Pau the Yore, Cookie Kulai Pibasina, Haddington the me hard palm sung Tony Mutawada, Lenganga Timangam de Sea, Meitei, Muthanaba, India, Leingakna, Aron Balalung, Machatara Brahim from Simakwe. Sunu Kendra Game in Tamia to Amarom the Nakwe, Micham Halaga, Aduga Apun Saktam, Manipur Tugagani Hibasidi, Bang the Bagi Apang Wakalni Hiba, MP Bimol Wakal, Anizipun the Tusin the Club Trokanda, Bimol Fonte Wafam on the other hand, a Kogi, Emile Ranjina Puno from the Adisi of Humjida, Kario Taminigi, Roses. Anima, any statement, I'm in a low way, Aduga, as I somehow with the Hanbagi, Emile, Sri Ranjitna, Hiba Wapum say. Masi India Smaila India leingakna Meitei muthatna nabagi achawul lalongni layabra haibasi yamni masi Congress ki MLA na haiba wafam neba masi sumnagi civil society ki natragana ihomata natragana Manipur ningtamni haidana lawba kangbu bayams na haiba wafam na masina takodi Legislative Assembly the elections the yaw the electoral politics yaw the party constitution with hazard reviews in Maltas using in in Delhi na India leingakna aduga government of Indiana sathariba lalong se masi mesing uba hore aduga miyam doiba magna miyam na khalaiba point do madu sense ama tora kan de se leader mo yo haibo ni manam de kai sumaina sagi tilang ko apply fiber sin na ecoproduction pairaga mahakpu nomina kapaga thadoriba message aduga Megi tang ahumda aikogi kogi klai pabi uniform set pa kambu mayamna tobung da laga aikogi mirakta sangchela kana nomoina kapaga miyam da thugai da yawhiba adugi images tu ani sigi as a continuation in a low way maram di kai haibu tamda ngasagi aikoi mayamna su khange atoba report kya da su yawre megi tobung gi area da kunong pairaga akoi Meitei sinda landa ke bodo Bharat Sarkar na protection piraga leiba Bharat Sarkar na funding tauba Bharat Sarkar na paisa piraga leiba Assam Rifle na moi coordinated attack coordinated amakhakta Assam Rifle gi moi gi protection da leiba suspension operation da kuki lalo na chathaba attack ni haibase keno yawi haibase moi deputy commander yawi haibase hana already media da flash tawre masak po khangre adubu Bharat Sarkar na makhoi sing adu action lawgi mahutta Makoi singudo amukhan na negotiate tawda operation sathar ko se masina taiba sidi Bharat Sarkar na deep state na hajik akhoi gi hanagi BJP ki member roimba pauna bokta ilana se Indian state ki deep state ro id mayam deep state sing na khangda ya Indian army intelligence aduga India ki military ki north east policy ma semi ba magi deep state sina makoi involvement lay haidana media da phongdok khibaduni hajikti loibak akai khongtik mitang adigi akhang ai angang nubi tomen heri Manipur gi sing to parts in witness ning Bharat Sarkar na kukila lobusing asi makoina funding makoina akoi gi protection pi aduga makoina attack tor kodana labor security forces singsna prevent tok de ngakte aduga akoi gi sumaina akoi allowed to haita ding sagi and the barbaric economic India constitution manung da tawbuni haidra akangai sina haibase masigi post lukading asagi si kanona haibase aduna sumaina san haibada any India mafam makakta Jammu Kashmir da Bharat Sarkar dai terrorist ka koi Pahalgam mio traum doi hapa matam da Indian army na kamaina react hogi Bharat Sarkar na kamaina react hogi prime minister na kamai react hogi even Pakistan da similar exercise na kulai paraga magi laiba madushu magi nupi magi nuksijari ba magi community du da laiba misaka ma pharaga nongmena kapa says da prime minister na tumina laiba home minister na tumina laiba aduga governor na aduga DGP na laiba mayam sings na even governor ma samang na miyam de policy tok daba aduga governor si even security advisor or DGP na traga makoi se accountability oina mahaki makoi gi jurisdiction makhada siguma pose totally haidana makoi si khudakta akoi dismiss to yaba suspend to yaba adu area adu ko liba Indian army natraga Assam rifle natraga makoi mayam sing adu akan action law do bida tawri base masinani nga tawri pose kashim nate nga sagi proxy war na haise
ꯃꯣꯏ ꯀꯥꯡꯕꯨꯁꯤꯡꯗ ꯏꯟꯗꯤꯌꯥꯒꯤ proxy war ꯍꯥꯏꯔꯤꯁꯦ ꯀꯨꯀꯤ impunity ꯑꯃ ꯄꯤꯔꯒ ꯃꯈꯣꯏꯁꯤꯗ support ꯇꯧꯁꯜꯂꯒ ꯃꯈꯣꯏꯅ ꯇꯧꯅꯤꯡꯅ ꯇꯧꯍꯜꯂꯒ ꯃꯗꯨ ꯄꯣꯠꯁꯤꯅ ꯃꯩꯇꯩꯁꯤꯡꯗ attack ꯇꯧꯔꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯇꯁꯦꯡꯕꯗꯤ ꯑꯈꯪ ꯑꯍꯩ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏ 1.5 million people se ngasai Indian army no question laga koi jail amada thamabne hojikse jail ada kala khaga hendorpa aduga magi thajaba aduga magi lakpa myoi sing aduna changu matamda hekta halai base tahuli basi masi is an organized is a design natana kachu oithoeba natragadi khudakta makoi action lawu yarabani aduna maduna haiwa wafumni na haining aduga ani subada point amana handak yamna interesting oina hairu akoigi Turunga magi masi aku IDP mayam sing halalle hana kanda angakpa phang nongmai kapta da bong kapta da taura kanda madugi mathakta Assam rifle na Meitei sing marakta la kanda masi amuhana toholaroi masi irang se haidana leiriba attack toriba area du da operation chathabagi mahutta mi phabagi mahutta mogi mathak action lahui matara Meitei sing do oina onjal la kan oina to tai se sai Assam rifle forces sing as they are clubbed with this terrorist organization haiba se miam na ji hairi basini ai khatana haibi wafam nate aduna madugumba mayam asi leire aduga amuk nongala kandana sai akoi de attack toriba mafam du da operation chathadabida hayokta military exercise sama tawdana ulibado kaim nate ba sa Indian states na aikoi gi leiba military forces na Meitei sing se intimidate to yai Meitei sing se nakoi je ki henba yai nakoi je anytime akoi na crush to ngami aduna na haidana tawba aduma message amani aduna madugi operation du su kana phagre kai do phagre haiba amata explain to de dana aduna sigi India gi leiba military gi leiba mayam sing se Manipur gi community mayam sing lan sing ngak na ba lakpa nate haidana hairiba adu makoi sidi Meitei sing se sai crush to rakanda ma question laga thamaga kayumba objective khara phangna bagi damakta tawba lalong amani haidra hajik mayam ama hainara isneba ko aduga kari objective no haiba kandana ase akoina su as a journalist Manipuri expert kya hanguma tamda akoida mami mutha yauduna haireposi kai ai kanda bar sakana to ribase ngasagi bharat ki ngasai Manipur gi armed conflict ai ha ki PhD thesis MPhil and PhD both si Delhi School of Economics tagi Sociology Department tagi akoi armed conflict comparative study between Kashmir and Manipur haibani MPhil se PhD na political economy of armed conflict haibani sigi ai thesis se ko adu masida kumna nei na matam na ngase armed conflict ama Manipur la iba se mas historical gi political gi mai tongan ba movement amagi iho mag political movement amakhni masi military na yaro haidna chinda bal sarkar gi or even India intelligence the yomba or army sip kaya na masidi political solution oigedongni haibo wafam kaya ma thamba leigreba adubu bar sarkar gi leiba ngasagi makoina leiba sai wari chanasi yadriba kamu mayam singse miyam singsi pura gerau en thamaga nongoi sindo na thamaga question laga salhan na thamaga anda miyam singsini ho ra kanda makoi leiba armed conflict involved toriba aina yadre haiba kamu singa do surrender tawna ba nataga wari chanana ba gido ta pressure ko ji pharaga thambani haida expert akoi ji question laga thambani haiba posi daida mayamna akoi akhangai singna haiba aduna ngasi lan se kai gin torino haiba kana Manipur gi history Manipur gi culture for example ngasai gi laiba akoi political bagi armed group mayam singa do madu trust tawba ngamdraga makoina laiba makoi gi dream makoi idea of Manipur do maset thugairagadi makoi sunglep lep ngamoi haina na bagi damakta Manipur gi culture Manipur gi history Manipur gi civilization amani Manipur gi apun bagi community gi existence oiba pora do thugaina bagi damakta deep state na yamna kanna sangjal akala tawba lan gi design na oibani na bar sarkana sahi ani ahum asida kokila lawsing matak action lawdobani adu miyamna Manipur ki state assembly na even political party BJP ki MLA kaya na su extend to ganu haina akoi ki PR sarai laga su extend to reba si kasung nate hana gi ngasai deep state na to reba design adu makhata na continue to guna ya dominate na makta kuki singse kuki khulai paiba singse mochi tulloi na sizna bani aduna akoi na haibo khum sima thamjage aduna ngasai moi militant haiba se classify tawte aduga armed conflict ki ko ethnic conflict ki khenaba magi definition nam hai taragadi
armed conflict hairadi ngasagi tonganba magi kayumba conflict ani leiba magi section ani natraga kanagumba group ani leiba matamda amadi state oigadongneba haidi state forces state ta aduna ngasagi atopa armed group singna state attack tore adu armed conflict oitaragadi chahi amada 20 times encounter tonagadongni natragadi armed conflict oibanate kaina Peter Wallenstein ki international scholar kana haiba magi definition lei ko armed conflict hairagadi nakalamana state oigadongni adu nakalamana people's or armed opposition group organized with a group of oigadongni haiba definition leiba aduna hauzik leiba lance haiba armed conflict se ethnic conflict transform tongna bagi dabakta ai koi invest over ai armed conflict nate masidi moi ethnic conflict ni ai jaw manipulate koi di aduna ethnic conflict ko bagi dabakta ethnic weaponization ai dana ethnic army mayama shamgalaga tolopiraga sai shuda sanga thamaise masigi asomba agenda aduna oiba yai haidana observation lay SSS ke masigi areas da study to ama oina adu masi ngasagi tongan ba keno sings na samna haibada akoigi even Indian state na su ajik Burma gi leba lan sida tongan ba kuki lalo ke ada support to wi geopolitics yang kana to haibu mayam sinsu lady adom da kya sang roige ana Manipur gi leba process da ngasagi haibu armed conflicts dagi ethnic conflict on thua khanda akhoi Manipur gi apun bagi united force thugaina na bagi damakta tawba lalong amagi saruk amoina ngasagi kuki lalong sing adoi duda hatred campaign pisalaga makhoi doidra Meitei da landak na bagi adum laba magi motivation adum laba support adum moina Meitei de tek tawraga su Meitei sing akhoi support system ama leire aduna akhoi di separation yarani haidana madugi money aduna makoina tawriba mayam se samna haibada for example akoina Delhi Meitei coordinating committee na su May gi tang 25 2024 da press club of India da yana na haiba kanda akoi yan habada akoi su mioi banina emotion oiba amu oibanina ngasai cookie singda loimakta lana khalamba hekka shauning basi lei ko adubu akoi gi sahi amada tholaiba nature of the violence nature of the organized crime si yenga kanda ngasagi Indian Army na Assam Rifle na kuki lalo sing the piraiba makhoi gi support natraga moi di action low driba ngasagi Dr. Pimol na haiba IDS scholar haiba akoina mai refer to isi kai no mai idea da in action is also a part of the action haiba aduna nangi namangda nangi nangna security orga nangi yumdu da nang si tawne haina yengalo haraga huran ma yengo ko haira me haraga yengale me haraga poti kala na huran graba haraga mana huran gi yengo haida na yenga leibado adu maina ngasagi sigi in action si ju support makhalamane mamdi magi military gi duty to drini dana aduna ngasagi sai aina point out sai armed conflict ethnic conflict ona nabagi islam khakta adum bagi magi bizana makakta masigi lanji organize ain torpuni na ngasagi aduna ni ngasagi dumar nongoi pairaga Meitei da nongoi na kapaga su separate administration phangni na khali bagi motive se kaino hai kanda makoi osna makoi gi mastermind tawba Delhi gi kangbu sing aduna hena separate administration pirani hena violence holani hena akoi unaba yak hai bu utni hai bagi confidence sama loina na torok ek ni aduna is a cowardice act hai basi ga loina na masi kasagi kasiri karona ranjit hai do India government na ngasagi ngasi Manipur tugai na bagi namakta ngasai Meitei sing sida attack torokni hai se Manipur tugai gi haragadi kanada tugai do ihala kana Manipur gi janglen saru oiba akoi Meitei community se sahi lising manga taruk mafam sida hinga ba chawraba akoi this community sing marak se isda masigi Meitei hiala tugai ragadi akoi na Manipur masa mathanda tugai bi yani hai bagi se madu yamna chimba wapam oini si ranjin hai wapam do haina almaina haije ningi aduga Dr. Bim wapam dusu masi yamna cowardice ekne hai du de na mayam da hai mamang da haije re masina hena akhoi malem gi miyam da sagi kuki propagandist mayam du ngamgani samna harabada akhoi gi November da akhoi gi Jiribam da mioi taruk pharaga custody da thamaga captive du thamaga akhoi gi nupi ahum yauna rape tawraga assault tawraga akhoi turenda langtharaga thador khibadoi da loimang o kuki barbarism se khangi haidana
mayamna khaila gi dunia du sigum exna kaidong da mai pa oi haibasi haibaga loinana nisikantagi asiba thawai aduna mahakna manipur gi apun bagi saktam aduga community singi nungsibado ulamme haibase madugi wafam duma ai thamjani okay am phadam thambi